State asida Kuki-Zo Council Kouba Loop amadi Lamka Kouba District Leite Haina Manipur Leingak Maikeidagi Phongdorakli Directorate of Information and Public Relation DIPR nangarang thadoraki cherol amagi matung inna Leingak na Tizin bedagi state asida haurakfam amadi asengba khangdaba Kuki-Zo Council Kouba Loop Leite amadi miyoi kharana masagi interesta Lamka Haina khangnaba district asishu Leite Haini cherol asina makha taraduna Thangnana Laiba Mapan Laibaktagi Lo Kaina Mitop Sing Silakpadagi Oirakliba Security ki Fibam Asi Yenglaga Center Leingaki Ministry of Home Affairs na Awang Nongpoki State Ahum Manipur Mizoram Amasung Nagalanda Protected Area Regime Amukhanna Thamjinkre Regime Asigi Makhada Manipur da Changlakpa Foreigners Singi Chathok Sasin Kupne Yengsili Amadi Foreigners Protected Area Order 1958 ki Matung Inna Foreigners singna Protected Area Permit PAP paiba mathau tai oirakliba fibam asida meyambul lana lamjing bayaba thabak thoram sing chatharakpa loop sing gi mathakta police na kupna yengsin baga loinana asengba khangthoknaba mathau tarabadi FIR fauba register tauri haurakfam ningthina khangdaba loop singna lamdam asida tangdu leita daba thokhalakpa yaba wafam sing phongdorakpada meyamna thajabiganu amadi lana chatpiganu hainasu cherolasina appeal tawrakli masigi mathakta national amasung local media house singnasu haurakfam ningthina khangdaba Sasinaba loop singna Phonglakpa press statement sing miyamda paudambiganu center gi lairiba agency singnasu asigumba loop singna Phongdorakpa wafam amadi claim tawrakpa sing asi thajabiganu state asida tangdu leitaba purakpa haibasi Leingaki maru oiba thaudangni amadi santi thugainaba honarakpa sing yasinaba tawdana chapchana thabak paikhatkani haina cherol asida Phongdorakli